ꯃꯃꯤꯗꯨꯅ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯑꯃ ꯌꯥꯎꯍꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯐꯕꯗ ꯇꯧꯅꯤꯡꯒꯗꯣꯔꯤꯕꯅꯤ ꯂꯩꯕꯥꯛꯇꯨꯒꯤ ꯌꯦꯡꯉꯒ ꯃꯅꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯊꯋꯥꯏ ꯌꯥꯎꯕ ꯊꯥꯗꯣꯛꯄ ꯀꯤꯔꯣꯏ ꯊꯋꯥꯏ ꯊꯥꯗꯣꯛꯀꯦ ꯀꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯂꯥꯛꯀꯗꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯈꯣꯡꯒꯨꯟ ꯂꯤꯔꯀꯥꯟꯗ ꯂꯥꯛꯀꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯏꯁꯥ ꯈꯛꯇꯒꯤ ꯈꯟꯕ ꯑꯩꯒꯤ ꯉꯁꯤꯒꯤ ꯍꯤꯡꯅꯅꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯔ ꯇꯥꯟꯖꯟꯍꯧꯅꯕ ꯉꯁꯤ ꯕꯤꯜꯗꯤꯡ ꯁꯥꯍꯧꯅꯕ ꯃꯁꯤꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯤ ꯑꯩꯈꯣꯏ ꯄꯣꯄꯨꯂꯦꯁꯟꯁꯦ ꯑꯗꯣꯝꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯁꯦ ꯑꯋꯥꯕ ꯂꯩꯕꯥꯛ ꯑꯃ ꯑꯗꯨꯝ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯔꯨꯞ ꯊꯝꯕꯧꯒꯤ ꯑꯅꯤꯁꯨꯕ ꯋꯥꯐꯝꯁꯤ ꯉꯁꯥꯏ ꯁꯦꯛꯁꯄꯤꯌꯔꯒꯤ ꯋꯥꯐꯝꯗꯨꯒꯁꯨ ꯍꯥꯏꯔꯞ ꯃꯥꯟꯅꯩ ꯃꯔꯨꯑꯣꯏꯅ ꯉꯔꯥꯡꯒꯤ 75th ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠꯁꯤꯗꯩꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤ ꯃꯤꯌꯥꯝꯅ ꯁꯦꯝꯕꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤ ꯃꯤꯌꯥꯝꯒꯤꯅꯦꯅ ꯃꯥ ꯌꯥꯝꯅ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯤಎಂ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯤꯈꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯗ ꯐꯤꯜ ꯇꯧꯔꯤꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛ ꯇꯧꯕꯤꯗꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝꯁꯤ ꯑꯣꯖꯥꯅꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯂꯤꯗꯔꯅꯦꯅ ꯈꯜꯂꯤꯕ ꯈꯨꯈꯟꯒ ꯍꯧꯖꯤꯛꯀꯤ ꯂꯤꯗꯔꯅꯦꯅ ꯈꯜꯂꯤꯕ ꯍꯧꯖꯤꯛꯀꯤ ꯔꯥꯖꯅꯤꯇꯤ ꯍꯧꯖꯤꯛꯀꯤ ꯄꯣꯂꯤꯇꯤꯛꯁ ꯁꯤꯗ ꯈꯜꯂꯛꯏꯕ ꯂꯤꯗꯔꯁꯦ ꯑꯩꯈꯣꯏꯅ ꯂꯤꯗꯔ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯂꯤꯗꯔ ꯑꯁꯦꯡꯕꯗꯨꯗꯤ ꯍꯌꯦꯡ ꯄꯨꯋꯥꯔꯤꯗ ꯁꯣꯏꯅ ꯊꯣꯔꯛꯀꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯟꯕ ꯍꯩ ꯅꯠꯇ꯭ꯔꯒ ꯍꯩꯇꯦ ꯑꯅꯁꯨ ꯈꯜꯂꯁꯤ ꯈꯟꯕ ꯁꯣꯏꯔꯦꯅꯁꯨ ꯈꯜꯂꯁꯤ ꯈꯜꯂꯤꯕ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯤꯗꯔꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯏꯚꯟ ꯅꯤꯡꯁꯤꯡꯉꯛꯏꯕꯗꯨꯗ ꯌꯥꯝ ꯐꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄ꯭ꯔꯖꯥꯅ ꯁꯨꯄ꯭ꯔꯤꯝꯅꯤ ꯀꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯤꯡꯁꯤꯡꯉꯤꯗꯣ ꯑꯗꯥꯏ ꯐꯥꯎꯕꯗ ꯌꯥꯝ ꯐꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤना ꯚꯣꯠ ꯕꯦꯡꯀꯤ ꯃꯑꯣꯡꯗ ꯌꯦꯡꯉꯒ ꯍꯥꯏꯕ ꯅꯠꯇꯕ ꯚꯣꯠ ꯕꯦꯡꯀꯤ ꯋꯥꯈꯜꯂꯣꯟꯒ ꯅꯠꯇꯕ ꯀꯩꯅꯣꯗ ꯍꯌꯦꯡ ꯃꯉꯣꯟꯗ ꯊꯥꯗꯕ ꯃꯤꯁꯨ ꯍꯌꯦꯡ ꯃꯍꯥꯛꯅ ꯇꯧꯔꯛꯏꯕ ꯄꯣꯠꯇꯨ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯂꯝꯕꯤꯗ ꯊꯣꯔꯛꯑꯒ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯀꯅꯤ ꯍꯥꯏꯁꯦ ꯃꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯅ ꯔꯥꯖꯅꯤꯇꯤ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯈꯣꯏ ꯃꯤꯆꯝ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯒꯦꯅ ꯈꯜꯂꯛꯑꯦ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯑꯁꯤ ꯏꯟꯗꯤꯌꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯈꯥ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯚꯣꯠꯀꯤ ꯈꯨꯠꯊꯥꯡꯗ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯒ ꯑꯩ ꯀꯥꯔꯀꯥꯟꯗ ꯑꯩ ꯄ꯭ꯔꯖꯥ ꯁꯦꯕꯥ ꯇꯧꯒꯦꯅ ꯈꯜꯂꯛꯑꯦ ꯈꯜꯂꯕ ꯀꯥꯟꯗ ꯑꯅꯤꯅꯤ ꯃꯁꯤꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯌꯥꯕꯁꯦ ꯑꯃꯅ ꯑꯩ ꯄ꯭ꯔꯖꯥ ꯈꯨꯖꯣꯛ ꯈꯔꯅ ꯄ꯭ꯔꯖꯥ ꯂꯣꯏꯅꯃꯛꯅꯗꯤ ꯅꯠꯇꯦ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯈꯨꯗꯤꯡꯒꯤ ꯌꯦꯡꯕꯤꯌꯣ 100% ꯄ꯭ꯔꯖꯥꯅ ꯈꯜꯂꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕु ꯄ꯭ꯔꯖꯥ ꯈꯨꯖꯣꯛ ꯈꯔꯅ ꯑꯩꯁꯤ MLA ꯑꯃ ꯑꯣꯏꯅ ꯈꯜꯂꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯑꯣꯠ ꯈꯔ ꯈꯛꯅ ꯑꯩꯉꯣꯟꯗ ꯊꯝꯃꯤꯕ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯗꯅ ꯑꯩ ꯄ꯭ꯔꯖꯥꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗꯅꯤ ꯍꯌꯦꯡ ꯀꯣꯟꯅ ꯍꯤꯁꯇꯣꯔꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯂꯩꯈꯤꯕ ꯂꯤꯗꯔꯗꯣ ꯃꯗꯨ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯐꯖꯅ ꯌꯦꯡꯉ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯍꯤꯁꯇ꯭ꯔꯤꯅ ꯈꯟꯕꯤꯔꯛꯀꯗꯧꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕ ꯌꯥꯎꯖꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤꯗ ꯉꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯐꯪꯉ ꯃꯇꯨꯡꯗ ꯚꯣꯠ ꯃꯈꯟ ꯇꯧꯔ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯄꯥꯟꯈ꯭ꯔꯦ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯄꯥꯟꯈ꯭ꯔꯦ ꯂꯤꯗꯔ कया थोरखरे CSO कया की लीडर कया लेरे करम CSO ngasi akoina laidona latlige ngasi dagi oikiba chief minister mayam gi manungda akoina lamyanba irabot ki thakta pukhataga akoina leader amani haidana kai kunaba yaba numit la ki apoko numit si leibak ki oina suti ga thadana to go yauri braba akoi ude aduna akoina jik tawriba ranti ichinau singda haijening badi karigumba mioi khujo karana adombu constituency digi leader ne na khandira ba adugi matungda makhata na lebak ki ranti se yora kanda lebak sigi chief ni lebak sigi leader ni kana khandira ba adu bataragadi tungga lakadaba puwarina adongi mingsi adomna haiba adomna ngangbana maram oiraga natabida adomna tawthomba thabakna adomna kathomba sacrifice na maram oiraga
ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 30-40ꯒꯤ ꯃꯇꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯦꯡꯉꯀꯥꯟꯁꯤꯗ ꯃꯗꯨꯒꯤ ꯆꯍꯤꯗꯨꯗ ꯄꯥꯜꯂꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯣ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯀꯤ ꯀꯥꯡꯖꯩꯕꯨꯡ ꯃꯄꯥ ꯁ꯭ꯋꯥꯏꯗ ꯑꯆꯧꯕ ꯁ꯭ꯇꯦꯆꯨ ꯑꯃ ꯊꯦꯠꯂꯒ ꯃꯥꯅ ꯃꯅꯤꯄꯨꯔꯁꯦ ꯐꯖꯅ ꯃꯌꯣꯟ ꯆꯨꯝꯃꯝꯃꯅꯤ ꯀꯥꯏꯅ ꯊꯦꯠꯅꯤꯡꯅꯕ ꯃꯑꯣꯡꯗ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯧꯕ ꯃꯉꯥꯏꯔꯦ ꯍꯥꯏꯕꯗꯤ ꯏꯁꯝ ꯁꯝꯅ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕꯗꯨ ꯊꯣꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯍꯤꯖꯝ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯋꯠꯀꯤ ꯃꯇꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯇꯪꯒ ꯂꯧꯈꯠꯆꯒꯦ ꯉꯁꯥꯏꯗꯒꯤ ꯂꯥꯏꯟꯗ ꯂꯩꯔꯦ ꯍꯜꯂꯣ good morning good morning the expert bo ai taujai pai la thaban dagi naucha lang thabal dagi inaucha taram nokchari haibiyo aina pukhatcha gi di handak ngachi nongni mamang da manipur gi sarkar na bdf samapan ga 90 election lising maya da lawni na ama thena jagi ba lautu adu gi bdf se aina sing jari gi expert da ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯈꯤꯗ꯭ꯔꯕ ꯄꯦꯔꯤꯐꯦꯔꯤꯗ ꯌꯨꯝꯃꯩ ꯏꯔꯥꯡꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯃꯌꯨꯝꯃꯩ ꯃꯥꯡꯈ꯭ꯔꯕ ꯑꯗꯒꯤ ꯏꯃꯨꯡ ꯑꯃꯗ ꯃꯤ ꯑꯅꯤ ꯁꯤꯈꯤꯕ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯋꯥꯅ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯁꯔꯀꯥꯔꯁꯤꯅ ꯕꯤꯗꯤꯑꯦꯐꯇꯣ ꯃꯣꯏꯒꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ ꯈꯪꯒꯠꯄꯤꯔꯒ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯁꯥꯐꯕ ꯑꯃ ꯑꯣꯏꯅꯤ ꯇꯧꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯕꯤꯗꯤꯑꯦꯐ ꯈꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯌꯥꯝ ꯄꯦꯔꯤꯐꯦꯔꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯋꯥꯅ ꯇꯥꯔꯤꯕ ꯑꯗꯒꯤ ꯅꯣꯡꯃꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯑꯣꯏꯅꯅꯕꯗ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯈꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕ ꯃꯁꯤꯗ ꯑꯦꯛꯁꯄꯥꯔꯠꯀꯤ ꯃꯣꯠꯇꯪ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯏꯅꯥꯎꯆꯥꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯕꯤꯗꯤꯑꯦꯐꯁꯤ ꯑꯦꯅꯤ ꯀꯩꯅꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯒ꯭ꯔꯨꯞ ꯑꯃꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯐꯥꯏ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯐꯤꯠ ꯑꯣꯏꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯛꯆꯥꯡꯁꯦ ꯑꯗꯣ ꯏꯅꯥꯎꯆꯥꯅꯗꯤ ꯌꯥꯝꯅꯁꯨ ꯐꯕ ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯂꯥꯟꯒꯤ ꯈꯝ ꯊꯦꯡꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯂꯕ ꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯌꯦꯡꯉꯒ ꯈꯟꯕꯤꯔꯒꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕꯅꯤ ꯃꯁꯤ ꯌꯥꯝꯅꯁꯨ ꯐꯖꯩ ꯃꯔꯨꯞ ꯏꯅꯥꯎꯆꯥꯒꯤ ꯋꯥꯐꯝꯁꯤ ꯑꯣꯖꯥ ꯍꯟꯗꯛꯀꯤ BDF 94-39 ꯂꯧꯒꯅꯤ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛꯀꯤ ꯁꯔꯀꯨꯂꯔꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯔ ꯄꯟꯕꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯕ ꯁꯖꯦꯁꯟꯅꯤ ꯑꯗꯨꯒ ꯁꯔꯀꯥꯔꯅꯁꯨ ꯁꯣꯏꯗꯅꯃꯛ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯤ ꯏꯁꯝ ꯁꯝꯅ ꯍꯟꯗꯛ ꯀꯣꯚꯤꯗ ꯃꯇꯨꯡꯗ ꯅꯔꯁ ꯂꯧꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗ ꯆꯣꯡꯊꯣꯛꯑꯒ ꯊꯕꯛ ꯇꯧꯈꯤꯕ ꯅꯔꯁ ꯃꯌꯥꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯆꯥꯟꯁ ꯄꯤꯒꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯔꯀꯥꯔꯒꯤꯁꯨ ꯄꯣꯂꯤꯁꯤ ꯑꯗꯨꯝ ꯂꯩꯈꯤꯕ ꯃꯥꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯤ ꯁꯦꯟꯁ ꯑꯣꯐ ꯄꯦꯇ꯭ꯔꯤꯌꯣꯇꯤꯖꯝ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯆꯪꯕꯗ ꯑꯥꯔꯃꯤ ꯆꯪꯕꯗ ꯃꯤꯑꯣꯏ ꯃꯈꯜ ꯑꯅꯤ ꯊꯣꯛꯂꯛꯏ ꯂꯩꯕꯥꯛꯇꯨꯒꯤ ꯑꯥꯏꯟ ꯅꯤꯌꯣꯝ ꯉꯥꯛꯀꯦ ꯍꯥꯏꯗꯅ ꯆꯪꯉꯛꯄ ꯀꯥꯡꯕꯨ ꯑꯃ ꯀꯥꯡꯕꯨ ꯑꯃꯅ ꯑꯩ ꯇꯣꯂꯣꯞ ꯆꯥꯒꯦ ꯑꯃꯁꯨꯡ ꯃꯗꯨꯗ ꯆꯪꯉ ꯃꯇꯨꯡꯗ ꯑꯩ ꯁꯥꯏꯠꯇ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯗꯅ ꯆꯪꯉꯛꯄ ꯀꯥꯡꯕꯨ ꯑꯃ ꯑꯩꯈꯣꯏ ꯃꯁꯤ ꯑꯗꯨꯝ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯐꯣꯡꯅ ꯑꯗꯨꯝ ꯎꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯁꯣꯏꯗꯅ ꯆꯠꯂꯨ ꯇꯥꯔꯒꯗꯤ ꯃꯗꯨꯒꯨꯝꯕ ꯃꯤꯗꯣ ꯁꯣꯏꯗꯅ ꯑꯗꯨꯝ ꯊꯦꯡꯅꯕ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯃꯅꯦꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯥꯏꯁꯦꯟꯁ ꯄꯨꯗꯅ ꯆꯠꯂꯨꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨ ꯊꯦꯡꯅꯔꯝꯗꯕꯁꯨ ꯌꯥꯏ ꯑꯆꯨꯝꯕ ꯊꯦꯡꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯦ ꯃꯈꯜ ꯑꯅꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯆꯪꯉꯤꯁꯦ ꯑꯩ ꯇꯣꯂꯣꯞ ꯆꯥꯔꯨꯒꯦ ꯅꯪ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯐꯕꯗꯕꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯅꯥꯀꯟꯗ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯁꯛꯇꯤꯗꯨ ꯁꯤꯖꯤꯟꯅꯔꯒ ꯂꯅꯥꯏ ꯌꯨꯝ ꯁꯥꯅꯅꯕ ꯄꯩꯁా ꯈꯔꯁꯨ ꯇꯥꯟꯒꯦ ꯅꯣꯡꯃꯒꯤ ꯌꯨꯝꯗ 1,000 ꯄꯨꯁꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯆꯪꯉꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯄꯣꯛꯏꯕ ꯂꯝꯗꯝꯁꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯗꯧꯕ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯟꯕ ꯑꯃ ꯆꯪꯉꯤꯑꯕ ꯁꯔꯀꯥꯔꯅ ꯇꯣꯂꯣꯞ ꯄꯤꯒꯦ ꯍꯥꯏꯔꯁꯨ ꯁꯔꯀꯥꯔꯅ ꯏꯁꯄꯦꯁꯦꯜ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ
97% Burma leiriba ahogi 97% nate sam adude khadi nemi ahogi central kenoda hoi military junta gi military me matang ahogi chaitha rei bisigi maram amadi mahaki army do fitness watpagi ni habagi ama yam highly motivated oidaba kenoda makoi prajada kaapagi pot ama lakpa aduga motivation watpa training watpa mayam na maram oiraga military junta je odi nakandagi kulai pai ba mayam hoi tongan ba ethnic armed group mayam na henjelei ni habi waklon mulai aduna aikoi gi BDF oiro manipur police oiro IRB oiro sumba aikoi gi mi je khanba matamda aikoi makhoida mating ma yawgodobune adugi mating yawo midu na primary ohenba adugi mayam do yawbodu khanbamdu hoi mapandagi laga displace leiba mayam sigi maraktagi ahanba ohenba bado adum yai kesu kaide dobodabu aikoi just tolo ama pinanabagi hingnabagi ni hana khalu targadi maduna hayeng aikoida kona solkani aduna hojiki kolorna thambiri bidusu bagi wa pangi bedum panbada yaw mali ahanba eligible oiba ahogi mayam adu ahana singa tamyada aikogi leiba kanda makoi na henasu motivation da moina je na wangam dorimni kanda mayum makai thadok pigabanina es ba maki leifam du kitandi ma mathai thagi kanasu khalamba migi masingji adum hengkat ondoimni aduna kwai ahanbada akoina pi masamda eligible haiba pot aduda eligible mayam ki marakta hojik haina hairiba masamu phabakakta natabada leibak sigi oina khanba akoina more important je akoi kano duni akogi magi commitment to adi masamu phadargasu wang jauh targasu asuna kanda commitment jauh jagadi mi no wim chindon uma tamda leiga chelakadorine adu pumna maktu aja adu pumna maktu loina masadu de yauraga su ekhoi matam amagi channabi da miyamna hangnara I hojikse lupa kaya namna dori jatno namaduda lupa lakh ama natraga lising humbudra marfu piba ngamdraga di eligible oidabaga chap mana dauri aduna paisa piraga yauge na khanba nioi myam dudi eligibility gi wangda leiraba ngaktani mok aing saiba paisa piraga changba myam se hoji tariba akoina di nang paisa piraga changbani nang na dugi mantri da nang na dugi MLA da nang na dugi runner da paisa pi hebdudi ai khoina proof oina ngasi puthokpa ngamdaba yai adu ngasi hairiba taba kanda masa di khangumgani mahak se paisa piraga changi bane de paisa piraga changi mi ajik manipur sarkar ni mandu yawba mayam nadi masa soidena khangumgani adu boja matang si do ja maroina candidate singchina paisa pibham ji lei handaragadi kari kai mase lenga ki ma kai de pihan ba lehanda ba haibasi pibham bedadi laiba pibham lehanda ba boja paisa haibadi maroina corruption taudragadi haijabane pibham lehanda ba haibase ai bedadi laiba pangthok padadi khwai luba adudi compulsory state sigi any video poro amaboro any thabak amaloba matamda adu molani takpi bane haibadi miyam gi thabak tawning bani na phana haibai wani oja adu pinai haiba magi hingol yon bani khangde bandhan than bani khangde changauna bona rakani masina adum corruption ji muthat panataba adum sogat mina baromda oina adum sum leiba adune akhoi miyam je hana bhap tabam changeba akhoi miyam je hana bhap tabam changi akhoi miyam sina akhoi na paisa piraga ichai susing thabak tongge khanba mi sing ado madudagi hogodoneba adu laibak thibadi manipur da paisa piraga macha je thabak tawhange haiba mi je yam leigre masi karigino haibada akhoi system ji matam kharadagi yana karap oiba system ama oiraga lakpana maram oiraga ne aduna khoi aina haijiri sini aikoina manipur se asu kwarba matam sibawda aikoina isa je bhap tadraba aina karap oiraga tanjaliba paisa duna sari bi yumado leiba phangoi ngasi imphal mayonda
ꯑꯩꯈꯣꯏ ꯈꯪꯉꯤ ꯆꯥꯎꯅ ꯁꯥꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯁꯦ ꯃꯈꯣꯏꯅ ꯐꯪꯉꯤꯕ ꯇꯣꯂꯣꯞꯇꯨꯒ ꯆꯥꯟꯅꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦ ꯉꯁꯤ ꯍꯧꯖꯤꯛ ꯌꯨꯝ ꯂꯩꯕ ꯉꯝꯗꯗꯅ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯂꯩꯔꯤꯕ ꯌꯨꯝ ꯃꯌꯥꯝ ꯑꯁꯦ ꯁꯤ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯔꯣꯏ ꯌꯨꯝ ꯑꯌꯥꯝꯕꯗꯤ ꯃꯈꯣꯏꯅ ꯐꯪꯉꯤꯕ ꯇꯣꯂꯣꯞꯇꯨꯗꯒꯤ ꯁꯥꯕ ꯉꯝꯃꯣꯏꯗꯕ ꯌꯨꯝ ꯉꯥꯛꯇꯅꯤ ꯂꯩꯕ ꯉꯝꯃꯣꯏꯗꯕ ꯌꯨꯝꯐꯝ ꯉꯥꯛꯇꯅꯤ ꯃꯗꯨ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯃꯣꯏ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯊꯣꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯅ ꯀꯔꯞꯇꯦꯠ ꯑꯣꯏꯅ ꯂꯧꯈꯤꯕ ꯁꯤꯐꯥꯏ ꯃꯌꯥꯝꯗꯨꯅ ꯉꯥꯛꯄ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯤꯑꯣꯁ ꯊꯣꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯆꯧꯕ ꯊꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅ ꯃꯩ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯍꯌꯦꯡ ꯑꯩꯅ ꯀꯔꯞ ꯇꯧꯈꯤꯕꯗꯨꯒꯤ ꯀꯥꯟꯅꯕꯗꯨ ꯀꯔꯤꯝ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯁꯦꯟ ꯆꯥꯕ ꯌꯥꯕꯒꯤ ꯐꯝꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯐꯖꯅ ꯇꯥꯕꯤꯔꯒ ꯄ꯭ꯔꯖꯥꯅ ꯊꯤꯜꯂꯛꯑꯒꯁꯨ ꯑꯩꯗꯤ ꯂꯧꯖꯔꯣꯏ ꯂꯧꯗꯅ ꯐꯖꯅ ꯆꯨꯝꯅ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯕꯤꯕ ꯑꯃꯔꯣꯝꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯃꯆꯥ ꯈꯛꯇꯣ ꯄꯩꯁా ꯄꯤꯔꯒ ꯑꯩ ꯇꯣꯂꯣꯞ ꯈꯔ ꯆꯥꯎꯅꯕ ꯍꯥꯏꯗꯅ ꯂꯧ ꯍꯤꯡꯒꯣꯜ ꯌꯣꯟꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛꯇꯣ ꯆꯨꯝꯅ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯐꯪꯗ꯭ꯔꯁꯨ ꯂꯧ ꯍꯤꯡꯒꯣꯜꯗꯒꯤ ꯑꯩ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯍꯤꯡꯅꯅꯕ ꯑꯩ ꯑꯗꯨꯝ ꯄꯥꯡꯒꯜ ꯂꯩꯔꯤꯅ ꯈꯜꯂꯒ ꯑꯩꯈꯣই ꯂꯩꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯁꯦ ꯑꯐꯕ ꯂꯩꯕꯥꯛ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯅꯤꯡꯍꯟꯕ ꯂꯩꯕꯥꯛ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯔꯦ ꯃꯊꯪꯒꯤ ꯐꯣꯟ ꯀꯣꯜ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯥꯟꯅ ꯂꯥꯏꯁꯪ ꯈꯥꯃꯣꯛ ꯃꯐꯝ ꯂꯩꯀꯥꯏꯅ ꯈꯔ ꯃꯄꯨꯝꯗꯤ ꯃꯤꯊꯨꯡꯂꯦꯟꯕꯨ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯄꯥꯎ ꯄꯨꯈꯠꯄꯤꯌꯨ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯄꯥꯎꯁꯦ ꯑꯌꯥꯝꯕꯗꯤ ꯐꯣꯡꯗ꯭ꯔꯦ ꯑꯗꯣ ꯄꯥꯎꯗ ꯄꯥꯎꯒꯗꯤ ꯃꯔꯤꯗꯤ ꯍꯥꯏꯐꯦꯠꯇꯤ ꯂꯩꯅꯕ ꯄꯥꯎ ꯑꯃꯇꯪ ꯊꯝꯖꯒꯦ ꯇꯥꯛꯄꯤꯌꯨ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯡꯅꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯁꯤ प्रजाꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯛꯁꯤ ꯁꯤꯟꯅꯗꯅ ꯑꯩꯁꯤ ꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯀ꯭ꯂꯕ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝꯁꯤꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯌꯥꯎꯔꯝꯃꯤ ꯑꯗꯨ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯅꯥꯊꯩꯈ꯭ꯔꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯍꯟꯂꯥꯏꯟꯗꯕꯨ ꯍꯥꯏꯖꯔꯒꯁꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯒꯤ ꯑꯦꯒ꯭ꯔꯤꯌꯨ ꯍꯥꯏꯔꯤꯕ ꯑꯃꯅꯤꯁꯤ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯕꯁꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯁꯨ ꯅꯝꯗꯨꯅ ꯂꯝꯕꯣꯏ ꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯎꯖꯕ ꯑꯩꯗꯤ ꯏꯁꯥꯗꯤ ꯌꯥꯎꯖꯅꯤꯡꯗꯕ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯑꯊꯣꯔꯤꯇꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯑꯩ ꯌꯥꯎꯗꯕ ꯌꯥꯗꯗꯅ ꯌꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯎꯖꯔꯦ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯡꯁꯤꯟꯂꯤꯕ ꯒꯦꯁꯅ ꯀꯔꯤ ꯑꯣꯏꯅ ꯌꯦꯡꯕ ꯌꯥꯕꯒꯦ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡꯅ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯁꯤ ꯑꯩꯈꯣꯏ ꯑꯗꯒꯤ ꯅꯥꯊꯩꯔꯛꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯞꯅ ꯇꯣꯉꯥꯟ ꯂꯩꯖꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯎꯔꯛꯏꯁꯤ ꯀꯔꯤꯅꯤꯅ ꯌꯦꯡꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯤꯊꯨꯡꯂꯦꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯆꯤꯡꯁꯨꯕ ꯂꯥꯏꯁ꯭ꯔꯝꯒꯤꯁꯤ ꯌꯥꯝꯅ ꯐꯖꯩ ꯆꯨꯝꯁꯨ ꯌꯥꯝ ꯆꯨꯝꯃꯤ ꯑꯣꯖꯥ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯝ ꯁ꯭ꯀꯨꯜꯗꯁꯨ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁ꯭ꯀꯨꯜꯗꯁꯨ ꯑꯣꯖꯥꯁꯤꯡꯅ ꯇꯧꯗꯅ ꯄꯦꯔꯠꯀ ꯇꯧꯗꯅ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯁꯦ ꯁꯔꯨꯛ ꯌꯥꯖꯩ ꯄꯥꯡꯊꯣꯛꯅꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯉꯥꯛꯅ ꯈꯛ ꯄꯥꯡꯊꯣꯛꯄꯁꯤ ꯅꯠꯇꯅ ꯁꯤꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯩꯁꯤꯡꯁꯤꯅꯁꯨ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟꯁꯤꯡꯁꯤꯅꯁꯨ ꯀꯌꯥ ꯌꯥꯎꯅꯔꯛꯇꯕ ꯄꯥꯡꯊꯣꯛꯅꯔꯛꯇꯕ ꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯛꯏꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯑꯣꯖꯥ ꯈꯖꯤꯛꯇꯪ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯇꯝ ꯈꯔꯗꯒꯤ ꯅꯠꯇꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟ ꯍꯦꯛ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏ ꯄꯪꯀꯨꯏ ꯀꯨꯏꯗꯅ ꯅꯥꯒꯥꯒꯤ ꯀꯟꯐ꯭ꯂꯤꯛ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯗꯨꯝ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯈ꯭ꯔꯦ ꯀꯟꯐ꯭ꯂꯤꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁ ꯑꯣꯐ ꯕꯤꯂꯣꯡꯒꯤꯡꯅꯦꯁ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤꯗ ꯑꯆꯧꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯕ ꯐꯥꯎꯕꯗ ꯂꯩꯉꯥꯛ ꯑꯃ ꯂꯩꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯁꯦ ꯑꯗꯨꯝ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯃꯃꯤ ꯇꯥꯈꯤ ꯑꯗꯨꯗꯒꯤ ꯁꯨꯝ ꯍꯥꯏꯊꯔ ꯃꯇꯨꯡꯗ ꯍꯟꯗꯛ ꯍꯦꯛ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯉꯁꯤ ꯍꯟꯗꯛꯀꯤ ꯅꯠꯇꯕ ꯃꯃꯥꯡꯒꯤꯗ ꯈꯔ ꯆꯥꯎꯅ ꯑꯃꯨꯛ ꯇꯧꯒꯗꯧꯅ ꯑꯃꯨꯛ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯀꯗꯧꯅ ꯑꯃꯨꯛꯁꯨ ꯇꯧꯔꯨꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏ ꯔꯤꯄꯕ꯭ꯂꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ
ngarang nangi gang ngai puna maksi loina maksi manipuri Christmas hogi ma am gasi loina maksi tone down tawraga year gi lang bakot pa loina mak tone down tawraga manipur se achouba lanfam amani hadugi wakal londa mayam se loi maksi father loina mak leina ba tanja amani hai tare aduna si marga sida sakar pai ba sing akoi lenga kama lei banina lenga kyue ba soidaba just like akoi su imoinu do yumma ma pali banina yum bi soidana ba katham to pudi dum katlaga su dum dham tongna ayam gi hana to dai to du maina lenga su dum tawi hedana koi hana gi tang ni thamjage adu mafung ni handa ki hinna tabida kolar na thamyi si akoi gi citizen sing asigi thaja bai ba potse lenga tuna tawraiba thabak mayam aduda yumfam oigadoribani ana matam kara chumi akoi matam kara akoi lenga ki side tagi akoi no si akoi gi Republic Day have pot si akoi phajana akoi pangthoaga khudon to hong ngamak tabasi kuire kari gino habada conflict situation amal lai akoi ninjing ne baduni Republic Day 15 August kuding makki akoi Bharat ki wakalon di yada ba akoi adum later nate boycott tawdana ban tawdana adum laktana miom akoi pajamiyam si akoi thopi gano haidana akoi boycott tawgadawni abi wakalon dai ba mayam lakpa sigi mayam asina maram oiraga Manipur da chathari ba Republic ki celebration se mapung Bharat abdi kuiri rabani aduna ngasi ngali wadi nate aduna maram oiraga ni aduna ekoi conflict leading di sigi potse adum kai ganda conflict tugi matung inna somna ngamme somna kse sa Bharat sarkar gi site gi ekoi galgata thoktana akoi gi Bharat ki mayok to lei yam agri wakalonda akoi na makoi na ngamme haibadar gadi makoi na kaimba praja gi safety ji secure to ngam batar gadi adum khara chawna tawdo tawi ado karhung kanda Manipur Sarkar amasung Bharat Sarkar ani sina khara sondara manba aduga kaino singna khoigi Manipur dagi tongan tagadawni akari Bharat dagi tongan tagadawni haidana koi lan hoi bi chinau singi kaino sina mapanggan amasung wakalon sina khara kanba matam lengak taragana koi khara hena amu haiba Bharat संविधान की मनुंग पांगथोइबा मयाम से खरा ओइना नेमबे दु उदोरिबने मसिदी कॉन्फ्लिक्ट एसी कन्ना हजिक लेरिबा पालिबा यूनियन गवर्नमेंट की मोइना थमिबा पांदम से नॉर्थ ईस्ट ता लाइबा 23 24 हजिक चलिबा 24 सि मोंगदा अहोगी सी कॉन्फ्लिक्ट लोशनबा वाली सानबा हाइबा वाफम थमगा कन्ना पुसलै aduna masigi conflict लोशनबा अदु तारगदी हानगी मोंगदा हंजलकपा दुम याबगी फिल्म दुम लेतब नते aduga masih konflik wali sana basida lotion nang amdraba aduga rajamia Manipur ki wanate India ki bakum matu maya kumadasu adum lenga gya da naxal bari ki ma wali ya nuleiri koi ki ato to ka dum ko leitab natte aduna Bharat Sarkar na ba ki lenga ka se apabarom do pusalaga Bharat ki leiba citizen bayan je ba koi ni na tasan koptan da equal opportunity pi dana mayam singa sida amana mabu nam thabagi potse leitaba matamda akoi adu mayam punna dum celebration to lakpi matam ju dum leiba yai natabada madu ngam da bida akoi divisive oiba yamna kai ga do mongda palak pasaka oigana akoi adum sigi conflict se makata ra chathabi mami dum tani conflict si leingei di adugo ja अखोई हौजिक पालेब लेंगाक सिदैदा ममांगदा कोको मिनासु नुमित हुमनी गी मनुंगदा मियामना पामिबसिंग असि थबक तो ओंथोरक्त्रबदि मखल मखा कया गी खोंजंग कया चंगसिनगनी कका हाइदना मतम थागिब लೈ अदुबु मसिदा मदु ताबिरगा मियामना थबक तो ओंथोखिदे हाइबदि मियामगी अपामबदु थोइदोंना निंगब थुंगनाखिदे हंदकसु ngarang nahan Arambai Tenggolga Manipur lengaki MP ani yauna MLA Minister Singapunna Kanglada wasak lomina dana point mga yawba memorandum
ꯄꯤꯁꯤꯟꯗꯅ ꯇꯧꯈꯤ ꯃꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯅꯕ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯀꯀꯥꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯁꯦꯟꯇꯔꯅ ꯇꯧꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯃꯗꯨ ꯁꯦꯟꯇꯔꯅ ꯁꯣꯔꯤ ꯁ꯭ꯇꯦꯠꯅ ꯇꯧꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯅ ꯇꯧꯍꯟꯕ ꯑꯃ ꯆꯪꯏ ꯁꯦꯟꯇꯔꯅ ꯇꯧꯅꯕꯒꯤ ꯂꯩꯉꯥꯛꯅ ꯀꯔꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯂꯤꯕꯖꯥꯠꯅꯣ ꯃꯁꯤ ꯑꯣꯖꯥ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯦ ꯑꯄꯥꯝꯕꯁꯤ सोईदना माई पाकनी निंग थुंगनी हाइबगी थाजब लेब्रा ओजाई वाखलोंदा खजितंग थंबियो करिगी सुगमा मोइदोइनो अखोइना पोटी कैदोने पोट खरा लेनी अखोगी अरामबाई तेगोलना हाइरिसिसु अखोगी मागी फेसबुक पोस्टा पाकी वाखलोन अखोगी कोरोंगानबना पोस्टिंग तोकोदा पिगो वाखलोन फजै माना हाइरिसि नुइतांगानी पीरे द नुइतांगानी लुलुसलो नते पॉजिटिवली हौबा मा अखोइना पामी मैमसिगी थबक थरम हौबम जंगनेबो अखोइगी मिहुतसिंगने साइन तौरिदु भारत सरकारगी नते पीबा ngamba कांगबुगी नते तानबा ngamba कांगबुगी ने तानगदौबिबा तानथम थोकबा लाइबा पोती हौजिक फावबदा था निपान मापन फाजलाबसिदा प्रजा म्यामना हंगिबा अदुगा कोकोमिना थमगिबा डेडलाइन पुरमक्से अखोइगी नि हाइदर मिहुत ओइना थाखिबा एमएलए सिंग असिदनेबा मसी मखोइना हौजिक फावबदा तराई तराइना लोइनमक लौरगा नुमि हुमिदा पांथो हाइबदुसु तराई तराइना लौखिबगी ममी ताबा अदु मयाम ति पेंददना खल्ली अइगी वाखलोंदा पेंददनानी नान अखोइगी अरंबाई तेंगोगी चिनो मयाम लंबीदा थोरा कांदा नखोइना तौनिंबदा तौबा याब्रा प्रजा मयाम अरंबाई तेंगोसु ममांगदा पाथरा यंगबनी कोकोमिना हाइबदा मसी तौबिसि करिगिनो बेलतबदैदि मोसु लास्टा मखोइ यावसलगा हाइबतदि याद्रे हाइदना मखोइगी पांगन फुदोरकवा मधुगी पांगन फुदोरकदुगी कानबदुनि ngasi अखोइना फंगदोरिसे अदुगो जा लमदम सिदा मणिपुर दा आर्टिकल 355 सि चन्नदब्रा मरु ओइना आर्टिकल 355 चलाइबगी मतांग सिदा ऑनरेबल चीफ मिनिस्टर ना हौजिक फावबा तुमिन लेसिलिबगी मरम सिना ओजा करिगी ओबे मसाइस मसी मतांग से हम खनगरे खनगिबदि एखोइ एक्सपर्ट मयाम गी मरक तबदा समटाइम मोड खर खेनबसु दुम यावी अरुना एक्सपर्ट सिंग मदु ngang जे 355 से एक्चुअली चैनल चलना दबरा है पोतुमा बट एखोने येंदु दि ग्राउंड द कई लेगे ग्राउंड द लेगी बसी एखोई ऑनरेबल चीफ मिनिस्टर ना मा मथिन थोंना हाई वाफुम जी मंगों द पावर पीडीएफ ने पावर पीडीएफ बसी एखोई जुमी पावर पिथोखिबदु महाकी गवर्नमेंट ना साइन करगा पिथोखिबो ओइबा तारगसु एखोइना निंजिंग गदोबसे खंजु खंग मातनी सेंटर द पाइबसे सु बीजेपी सरकार ने अदुगा मणिपुर द पाइब सरकार से बीजेपी सरकार ने ngasi इमिसे ओइरिबसे सेंट्रल लीडरशिप की सपोर्ट की मखादा ओइरिबने अदुनदी मणिपुर की ngasi की चीफ मिनिस्टर ना माना हाइब पोटसी 355 थमगेरा थमोइरा somehow मंगोंदा सेंटर की लीडरशिप ना सुमाइना तौगदबुनी सुमाइना तौ हाइबगी डायरेक्टिव अमा सोइनमक लेरमगने मधु लेतनदी माजु मंगोंदा फ्री हैंड पीबा तारगदी माना तौरिबसे कनानबु माकी पावर जिबु पिथोकिंगदोइनो अदुबु मणिपुर पालिबा सरकार असी अखोई सेंटर का चप मानना अखोई पाव फाउनरगा पानबा सरकार अमा ओइरमबगी हाइबा थबक अदु इंटरनल ओइबा बीजेपी पार्टी की मनुंगी ओइबा इंटरनल ओइबा कइनो अमदा अखोई अरेंजमेंट अमदा सोइनमक तौ ओइरमगदोइनेबो तौरिबा खुतौदुना करमनो 355 हाइबा अखोई कॉन्स्टिट्यूशन की प्रोविजन दुगी मनुंग लेबा पोट मयामदु तौबा याबा पोटी ओइबनिना मधुगी लाइन दुदा तोरमबसु मोइबि याय अदुना मोस्ट इंपोर्टेंट दी इमि समसान आइरे मंगोंदा अगोंदा फुल पावर पीरे अखोई कनोजे कनोदा पीरे हाइरे मसी अखोई बीजेपी मनुंगी ओइबा वाफमदा अखोई प्रजा अमा ओइना अखोइना दुम हाइबा कसु काइदे लाउजु लाउरी ओ बीजेपी की मनुंगा ओइगेरा नत्रगा लोगी मनुंगा ओइगेरा इंटरनल अरेंजमेंट ओइगेरा नत्रगा
ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯁꯪꯕꯤꯙꯥꯟꯒꯤ ꯃꯅꯨꯡꯗ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯗꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯂꯤꯗꯔ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯇꯪꯗꯨ ꯂꯩꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯄꯟꯕꯤꯈꯤꯕꯗ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯍꯧꯖꯤꯛ ꯁꯦꯟꯇꯔꯒ ꯌꯥꯝꯅ ꯀooperation ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯤꯗꯔꯁꯤꯅ ꯆꯠꯂꯤ ꯇꯥꯛꯄꯤꯕꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯁꯦꯟꯇꯔꯒꯤ ꯀꯃꯥꯟ ꯉꯥꯏꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯌꯥꯊꯪꯁꯦ ꯁꯨꯝ ꯉꯥꯏꯔꯤꯉꯩꯗ ꯃꯈꯣꯏ ꯌꯥꯀꯥ ꯌꯦꯡꯂꯤꯉꯩꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯍꯣꯏ ꯑꯣꯖꯥ ꯃꯇꯥꯡꯁꯦ ꯀꯩꯅꯣꯝ ꯇꯥꯖꯩ ꯀꯨꯀꯤꯖꯣ ꯁꯝꯊꯤꯡ 5,000-6,000 ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯁꯤ ꯁꯨꯝ ꯊꯦꯝꯖꯤꯟꯍꯧꯗꯗꯅ ꯅꯝꯊꯍꯧꯗꯗꯅ ꯂꯩꯔꯤꯉꯩꯗ ꯁꯣꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯃꯤ 30,000 ꯍꯥꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯁꯤ ꯃꯤꯌꯥꯝ ꯑꯣꯏꯔꯛꯑꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯣꯏꯔꯛꯑꯦ ꯃꯤ 5,000, 10,000, 10,000, 10,000ꯃꯨꯛꯁꯤꯅ ꯁꯥꯎꯔꯛꯑꯒꯗꯤ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯁꯤꯔꯒꯦ ꯍꯥꯏꯔꯛꯑꯒꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯔꯤ ꯃꯤꯇꯩꯁꯤꯡꯁꯤꯗꯤ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯂꯥꯟꯁꯤ ꯁꯥꯟꯅꯕꯅꯦꯅ ꯍꯥꯏꯅ ꯈꯟꯕ ꯀꯥꯡꯕꯨꯅꯤ ꯃꯔꯨꯑꯣꯏꯅ ꯑꯃꯨꯛ ꯃꯃꯥ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯂꯥꯟꯐꯝꯁꯤꯗꯩꯗ ꯃꯥꯅ ꯍꯦꯛ ꯄꯣꯛꯄ ꯃꯆꯥꯁꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯦꯔꯒ ꯃꯁꯤꯗ ꯃꯈꯨꯠꯇ ꯃꯅꯝ ꯅꯝꯃꯒ ꯍꯔꯥꯎ ꯊꯥꯗꯣꯛꯄ ꯉꯝꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤꯗꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯅ ꯁꯥꯎꯔꯛꯑꯒꯗꯤ ꯒꯃꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯑꯋꯥꯕ ꯑꯆꯧꯕ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯖꯕ ꯑꯗꯨꯅ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥꯁꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯃꯁ꯭ꯋꯥꯏꯁꯦ ꯇꯦꯟꯇꯅ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯈꯟꯅꯈ꯭ꯔꯤꯗꯨ ꯁꯦꯟꯇꯔꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯃ ꯊꯝꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯠꯀꯤ ꯂꯤꯗꯔꯁꯤꯞ ꯑꯁꯤꯗ ꯊꯥꯖꯕ ꯊꯝ ꯇꯥꯔꯒꯅ ꯁ꯭ꯇꯦꯠꯀꯤ ꯂꯤꯗꯔꯁꯤꯞꯁꯤꯗ ꯄꯨꯂꯞ ꯄꯥꯋꯔꯗꯨ ꯄꯤꯔꯒ ꯊꯕꯛꯁꯦ ꯄꯥꯏꯈꯠꯍꯟꯕꯤꯔꯣ ꯃꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯁꯦꯟꯇꯔꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯌꯥꯀꯥ ꯌꯦꯡꯕꯗꯣ ꯃꯗꯨ ꯁꯨꯝ ꯌꯦꯡꯉ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯕꯗꯒꯤꯅꯤ ꯉꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯈꯣꯜꯂꯥꯎ ꯂꯥꯛꯏꯕꯁꯦ ꯑꯗꯨꯅꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯩꯕꯥꯛꯀꯤ ꯃꯤꯍꯨꯠꯁꯤꯡ ꯃꯗꯨ ꯍꯥꯏꯒꯗꯧꯕ ꯃꯗꯨꯒꯤ ꯄꯥꯋꯔꯗꯨ ꯄꯥꯏꯕ ꯃꯗꯨꯒꯤ ꯁꯛꯇꯤꯗꯨ ꯄꯥꯏꯕ MLA ꯃꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯌꯥꯀꯥ ꯌꯦꯡꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯁꯥꯏꯟ ꯇꯧꯍꯜꯂꯒ ꯅꯨꯃꯤꯠ 50 ꯄꯤꯔꯤꯁꯦ ꯌꯥꯀꯥ ꯉꯥꯏꯕ ꯉꯝꯃꯛꯇꯕꯗꯨꯒꯤꯅꯦꯕ ꯑꯗꯨꯅꯅꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯁꯜꯂꯛꯑꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯟꯅ ꯂꯥꯎꯊꯣꯛꯄꯗꯒ ꯍꯥꯏꯕꯗꯨ ꯌꯥꯝ ꯐꯖꯩ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯔꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯉꯁꯤꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯣꯏꯔꯕꯅꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯃꯈꯣꯏ ꯂꯩꯔꯤꯕ MLAꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯥꯈꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯄꯥꯡꯒꯜ ꯂꯩꯌꯨ ꯅꯈꯣꯏꯒꯤ ꯕꯤꯍꯥꯏꯟꯗ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣꯏꯕꯅꯣ ꯃꯈꯣꯏ ꯄꯨꯟꯕ ꯌꯥꯗꯕꯒꯤ ꯄꯣꯠꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯇꯨꯝ ꯊꯤꯟꯕꯗꯧꯅ ꯊꯥ 9ꯁꯤ ꯊꯤꯜꯂꯒ ꯂꯥꯛꯑꯕꯅꯦꯕ ꯃꯈꯣꯏ ꯄꯨꯟꯕ ꯉꯝꯗꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯔꯨꯂꯤꯡ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯄꯨꯟꯕꯤꯌꯨ ꯃꯈꯣꯏꯒꯤ ꯀꯨꯀꯤꯒꯤ MLA 10 ꯄꯨꯟꯒꯤ ꯑꯗꯨꯃꯥꯏꯅ ꯅꯈꯣꯏ 90 ꯀꯩꯗꯧꯕꯒꯤ ꯄꯨꯜꯂꯣꯏꯗꯣꯏꯅꯣ MP ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯥꯔꯦ 92 ꯇꯥꯔꯦ ꯅꯈꯣꯏ ꯀꯩꯗꯧꯕꯒꯤ ꯄꯨꯜꯂꯣꯏꯗꯣꯏꯅꯣ ꯑꯗꯣ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯈꯣꯜꯂꯥꯎꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯅꯍꯥꯟ ꯀꯪꯂꯥꯗ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯨꯁꯂꯤꯝꯒꯤ ꯒ꯭ꯔꯨꯞꯇꯒꯤ ꯀꯥꯔꯛꯄ ꯀꯥꯡꯕꯨ ꯈꯔꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝꯗꯨ ꯄꯨꯜꯂꯒ ꯏꯜꯂꯤꯕꯅꯤ ꯌꯥꯀꯥ ꯉꯥꯏꯕ ꯅꯣꯏꯒꯤ ꯌꯥꯀꯥꯁꯤꯁꯨ ꯉꯥꯏ ꯂꯩꯇꯥꯔꯒꯗꯤ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩ ꯍꯧ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣই ꯑꯔꯥꯝꯕꯥꯏꯅ ꯃꯍꯥꯛꯀꯤ ꯃꯣꯏꯁꯨ ꯂꯧꯐꯝ ꯊꯣꯛꯄ ꯔꯣꯜꯂ ꯄ꯭ꯔꯖꯥꯒꯤ ꯃꯤ ꯍꯥꯏꯅ ꯂꯤꯡꯈꯠꯄ ꯑꯗꯨꯒꯨꯝꯕ ꯁꯪꯁꯊꯥꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯂꯧꯐꯝ ꯊꯣꯛꯄ ꯔꯣꯜꯂ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯣꯜꯗꯨ ꯂꯧꯈꯤꯕꯅꯤꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯊꯝꯃꯛꯏꯕꯗꯨ ꯍꯧꯖꯤꯛ ꯄꯟꯕꯤꯕꯗꯣ ꯌꯥꯀꯥ ꯉꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯅꯨꯃꯤꯠ 50 ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯄꯤꯔꯤ ꯃꯌꯥꯝꯁꯤ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕꯗꯨ ꯑꯩ ꯉꯁꯥꯏ ꯃꯈꯥꯒꯤ ꯃꯃꯥꯡꯗ ꯉꯥꯡꯈꯤꯕꯗꯨ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕꯗꯤ ꯄꯥꯡꯊꯣꯛꯄ ꯍꯧꯕ ꯅꯥꯏꯕꯗꯨꯅꯤ ꯍꯦꯛ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯂꯣꯏꯁꯜꯂꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯂꯣꯏ ꯂꯣꯏꯁꯟꯕ ꯉꯝꯕꯒꯤ ꯄꯣꯠ ꯂꯩꯔꯝꯕ ꯌꯥꯎꯔꯝꯕ ꯌꯥꯏ ꯉꯝꯃꯒꯅ ꯉꯝꯃꯦ ꯉꯝꯗ꯭ꯔꯒꯅ ꯉꯝꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏ
ꯅꯍꯥꯟꯒꯤ ꯁꯥꯏꯟ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯃꯒꯤ ꯃꯅꯨꯡꯗꯨꯗ ꯁꯤꯃꯗꯤ ꯑꯩ ꯃꯨꯚ ꯇꯧꯕ ꯍꯧꯔꯦꯀꯣ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯃꯃꯤ ꯇꯥꯍꯜꯂꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯦꯟꯇꯔꯅꯅꯦ ꯑꯣꯖꯥ ꯁꯦꯟꯇꯔꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯂꯤꯁꯤꯡ ꯇꯔꯨꯛ ꯇꯔꯦꯠꯁꯤ ꯃꯇꯝ ꯆꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯀꯣ ꯃꯤꯇꯩ ꯃꯤꯌꯥꯝ ꯂꯥꯛ 5 ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯟ ꯁꯤꯅ ꯀꯩꯒꯨꯝꯕ ꯑꯉꯝꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯒ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ कंट्रोल तौनब होनबद इंडिया गवर्नमेंट से हेन कोक चिक्प अम ओइरक्लोइद्रा हाइजबा ओजा मधु उन्नब होनबने नहानगिदो करिगुम नोय कंट्रोल तौद्रगदी नोय अखोयगी ओइना लीडर थागब नोयना मधुदा अचोब थौदांग लौद्रगदी इम्फाल क्वेश्चन लगा थमीबा फिमु सेलिबा चिना मयामदगी मसिंग अमा नहान उल्लिबदो मणिपुर सरकार खक्तद नते मोयना उल्लिबदो भारत सरकार अमसुंग मालेमदनी उल्लिसे मालेमदा उल्लिसे अखोय मैतेई से सिंगम फिल्मदा लेरे सुमाइना सावरे फिमु सेटपदा हान अराबाई तेंगोल यावदब अंगांग मयाम अमसु फिमु सेटलगा मिलिदा अखोय अराबाई तेंगोल गी सक्तम दरगा थोक मयाम यावरमगदुनी अदुना ये कोई खा वांग पुनमक कंगला हाइबसे नान चंगंदबदु अखोय रेस्पेक्ट हाइगदरा लमसिदा खरा हेना अवाब तादना बायबगी रेस्पेक्ट तौनर मतुंगदा सोइदनमक चंग अखोगी थोबजनदबनी हेना लौजगे अन कसामपाता थत्पदु कशु थुगायरगा चंगदब होनदे पादा थत्पदु कशु थुगायरगा चंगदब होनदे अदुना होम लोंपोक हिंगोल रोमदा अदोमदा थत्लिबदु अदगी सोम अवालम सेवाइरोमदि लाक्पा लंबिदा थत्लि न्यामदु अखोय अरामबाई तेंगोल गिनी हेना लाक्पि चिनाव सिंगदुना यामना इंगना तपना अदुम कशु नमहाइरगा कंगा चंगदब होनदे यानगी मतुंगिना मखोय मी मंगा मा तरा मा एक्जेक्टली मखोय कमांडर मैम हाइतारे यांखैदु अदुम मखोय कंगा चंगबायदु यानरगा तौखिदु लेबाक्सी अमुक्का हेन्ना मही चेंदनबा एट द सेम टाइम भारत सरकार मणिपुर सरकार अमसुंग मालेमदा अखोयसे यका गायरगा सुम लेबा तारगदी पोखाई तारे हैबदु उतननबगी नानगिदु अखोय अचौबा खोंथांग अमनेना थमजगे याम नोय जरे ओजा याम मरि चुमना थमबिरे अदुकी एंकरना हाइबि पोतुदा तारकदोरिबने अदुबु थाजबा लई सोइदनमक सी औरगदी तुमिन लेरंबा प्राइम मिनिस्टर सु तुमिन लेरमोयना खली मनुंग सोइन तानरंगनी मसिदा लाइबा आईबी गी लाइबा अदुगा होगी लीडर मैम इंटरलोकुटर लाई मैम दुना नुमितुगी रिपोर्ट तो सोइदनमक प्राइम मिनिस्टर गी नाकोंग सोइन योलंगनी प्राइम मिनिस्टर सोइदा हाइरंगनी सी फिल्म जिदा कोइना केनोम तौद्रगदी सी लाको याय हाइदगी पोट अमा मोय सोइदनमक प्राइम मिनिस्टर दा हाइरंगनी एना खली प्राइम मिनिस्टर तुमिन लेरमोय प्राइवेट पब्लिकली वांगांग दबदन तोगान बामनी बट मनुंगददी सोइदनमक बा ममदबना तोगान बामनी सोइदनमक करिगुम्बा खरदी अदुम आई तौरंगनी हाइबदि अदुम थादे अखोयना तुमिन्ना मा लेबगी वा ngang अखोयना nganghꯟꯕ वादु ngang अदुगा ngang-थोरकांदा nganghꯟ-निंदबा वा ngang-पगी अखोयना साउनिंबदुना तोगानबा अमनी अदुगा हाइरिबा पोट मयामसिगी लोइसलकदा फजना लोइसनबा ngamद्रगदी अखोय पॉलिटिकल कनो मणिपुरी ओइनदी पॉलिटिकल अखोयगे अदुम सोसाइटी अदुम ओगदोरिबनी अखोय पॉलिटिकल पार्टी खुदिमकी हाइतारे थागचरी ओजा यामना मरिक चुमना थंबिरे कॉल अमक ngसाइदगी लाइन द लेरे कनानों तिंग यंगजे हेलो हेलो गुड मॉर्निंग सर गुड मॉर्निंग कना बिरबनो मिंग लेफम हाइबियो सार मदी गेस को हन मकदा ताकुलबो तरी फोन तौजरी मयांग फाल सबुंग गमनी बगी जोसु खानु सर मरुप जोय तरामना ओक्चरी करंबा पाउ पुखटपिगनि ताकपियो कोई ई पाउ मई लेना तो ngरang गणतंत्र दिवस पालन की थोरम दसु कोई ऑनरेबल सीएम ना नाम तो न मफम अमद बेता हाइबा मुझे पाली सरकार से कोई मिचंग खाई नाय दब सरकार ने ना दी हदीबा याम फजब वखा कोई मई ये दोगी अमा बिरो हौरिबा काम पलचुना तोइबा लान से युम मई चाखिबा इमाई चा मयाम सीरे जबी कैम हाइदे मसिबो सेंटर लून तौनबने ना हाइदि साला नत्रगे अवार्ड फंगे का ने खलगा हाइदि साला खंजनी ना गेस की ताजन की तौबन सा
Marup Joy give up from Chioja Chapman, Honorable Chief Minister. I am Bamatam, the Miam Tinba, Thoram, putting Makta Haidana Leba, Wapam Dune, Hosik Paleba, Manipur, Lengak City, Michang Mikai Nai, Daba, Lengak Ni, Hibaduni, Masi, Marup Joy Nakambini, Masi, Mangon the award, Pirakani, award Pangnika, na Maruina, Purup Amagi, Aran Batora Agasu. Nakoi Lale Hibasi Hydribra Hibaniza. Maruina. I don't know. The Chief Minister, the Manipuri Chief Minister. May take a Chief Minister, nothing. Nagagi Chief Minister, Kuki Chief Minister, Adugate Ladiba, non local Manipuda, Baymuina Ladiba, Adagi Pangal Mayam, Ahui Manipuda Liva Mayam, Manipuda Ladiba, couldn't make Chief Minister Haidar. Adu Boja, Adu Pana Oidana Joja. Haiba cookie Purup Chinatori. I call ye Chief Minister, Mayam Chief Minister, Karimarangi Chief Minister, Laibak Sida, Pata Pata Wobayam, Mighty Martagi Wegera, Naga Martagi Wegera, Cookie Martagi Wegera, Pata Pata Wolam to give you my oak leg, a Chief Minister. Pero you are the Nate. Cookie Kataki Wadanata. Pero the Chief Minister, my Makada department couldn't be Makada rule to Ribani. Aduna Karigumba, Maite Ama, aside the me Alame Tagadi, Mark President Jail, let him go to Ribbon. Maite, we have Matamdana, Jail, let him daba, Nagana, Nataki Hamatamana, Jail, let him ba. Adu, we have a nati. And the Hozila Kadu Porti, Ekoi Marta, Ekoina. Akogi Mabanga, no Kigi, Akogi, Pogida, Canada, the Yauk and Kale. Equina, Equigi Yaknaba, Garano, I was a Quay Masakam Changel. Ako Yaknaba Zikananois. Sometimes Equina, Equigi Yaknaba Zimasakam, the Maram Oiraga. I call you in a labor me, I would have put the Yaknaba Olangiba. Masisu, Lalong Moina, Yangmutam, the Yan Landa, Land hate the Buggy Montaga, or even. And Equina, I see. Leave people my Oxecarino, I was a quick clear cut. I am willing to come from Channel. Those are cookie, Macoina Talib, separate administration, Jimaite, Micham Miam, the Pigat of Nateva. Aduna, Macoina, Maruina, government property sing my target of Aduna, Macoina, Mite, civilian sing hardly, civilian Jimite, Micham sing Chikimayu, my Tadore, Masidi, Aran Baneva Masidi, Pong, no Jipo. Michang Mikai Night, the Honorable Chief Minister, Michang Mikai Night, and Mayam Yoeragasu, Kanagumbam, Patabaran, Batorama, the Pong Namakoi, Mayota Labor Yadribra, Michang Mikai Night, the Bane Haidunabo Hujipu, Purupamanama, Akaibasum Toraga, the Wam Tangana Labor, Atumban and a local broja. I quite see a quite selected listening away. I quite a but the Aina Tanning but Unkalaga Taba. Mapuno da Potumata the Babse, I quite me, I sometimes I want to do Masigi, Lunamaka, me couldn't have to live a problem after. When you send a high give my am, Lunamaka, Jimmy supporting one at a Magi against you one at the Masu sometimes, when the Chalakanda, Mark Masamaglan, Kappa Yawani, Kokanigana, high hit of Nati high, Kappa Kappa, Zeto and Bumney, Jimmy Saramana do higher than a coin, Jimmy Sanoi Paraga, the Kappa never do what is Saturday. Land Kapkato was not the police maker. Wagner, war on drugs. How he was he? Pazamiam na table. War on drugs, Sakana, who given him. As I don't know, I coin a lady from my Yorkshire, Pazamiam, Manipu Pazamiamna, Han lady, my Yorkshire, and I give my York and wives for years. How was my work for us? Pazamiam. Na holding it, Sakana or Pasicarino. Illegal immigrants, Mayam, Tapupa. Number 4, Tauriba, Drug Tariba, Mayam, Masita Pupa Ibenev. Masigi Lanzi, Sakana Patalapun Lanzi, to some extent, Masing Namgidore Idana, Drug Liba Kambu Singh, Amasu illegal Chaniba immigrant Mayamasina. Manipur की हाल लेने ब population अमबू
ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯆꯤꯡꯁꯤꯜꯂꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯅꯠꯇꯅ ꯀꯝꯃꯨꯅꯦꯜ ꯑꯣꯏꯍꯟꯅꯕ ꯃꯩꯇꯩ ꯃꯌꯥꯝꯒꯤ ꯌꯨꯝꯐꯧ ꯃꯩ ꯊꯥꯒꯠꯂꯛꯏꯅꯦꯕ ꯉꯁꯤꯗꯤ ꯀꯝꯃꯨꯅꯦꯜ ꯇꯥꯔꯦꯕ ꯀꯨꯀꯤ ꯋꯥꯁꯦꯁ ꯃꯩꯇꯩꯑꯅ ngasi komunal taba sida lan dona kanda lan gamge haiba targadi masi bu discussion si open gi tawuno haibane aikoina khanggadobudi aikoigi kaino si yinna basi kanano haiba je koi masakamu change ada yinna bu mayam si combine doksan gi ta targadi aikoi lan ji pugadori bane ba koi phanam lan haiba targasu aduna yinna ba kanano Manipur hai bajit thugai ningba kana kana leiri Mizoram yoksel hamdana pa koi khona batabani aduna aikoina ngangba sakpa tawba mayam maraka sida aikoina aikoi mi semna ba khona batabani lalongda Israel Palestine gi mayokta mi yamjadabani na Arab singna poisel ka leba Israel na lan na si song na ba idana Mizoram dagi Chuchampur dagi Jewish te na haira kuki ma man pu ji bane ba masigi lalong ji akoi yamna haina drasu akoi masigi lalong ji koi khanga do ne aduna chumi chimisa ama oina ma bidi beda nai be yate tabudu ma na lep ko do budi kai no aran ba ama sum achumba hai ba sigi wafam mag bang da lakpa matamda Aran bagi mayokta ma lepu hai bedu dia ko hamum thu em aran bagi pot kari lai Manipur dagi separate administration tali hai ji bese kana na tali bano organization maming ne ba organization ne madu kana na amplify tawi kana na madu khare na chak tholi vote kar ka lakpa ma koi tara adumai tokdana aikoina monda haibi yabase koi chimisa ama oina pajada yengba miyenga Manipur thugaina ba law khongi ba mioi le yengba khuyenga ani sidi manahan ba yaroi haibidi koi yayam ad Manipur thugai ge haidana lawriba organization ni mayokta nang akan ba step lo ka doni haiba khu desu kaide Manipur ki naha magan naba tawriba drug lalonba popi dhariba leibak si khal magan naba honariba mioi sindgu mayokta nang lan chansam ba kasu kaide chansam gadobani makoi gidamakta di akoi bidi beda nai dana yengdani haiba wafam tu leoi da bani makoi di akan miyeng tawdabuni koi na haibi biyayam Oi, yamna marik chumna thambire ja mathangi ko dalo ka chagyo ja thagachari. Hello. Lajhara banga sigi nisida ai Ranjit khomana tonu tagimisa. Ranjit haibani ko kitang kanna mayak seng hai biu ko. Ranjit Papi basa. Tajare Ranjit chikadai wai dagin. Ai khongman atom merak haiba. Hoi khongman atom lerak Karamba ipa ko mari lena wafam pukat pigani takpiu aina thanjani si aikoji khunai sida huji oide phibam sida nakabada aikoji huji ko ta aikoji tampak lam debi aikoji plastic mai si kanagumba yu miu singa haraga phanamaga mai ji pura sahan basu nakaba sai pomsa ne bagi manam dina eni lapham mapham kuding de salu ko kuding macam masih manam dina aikoji haksang da hainadaba amadi sor hona nungaitaba ama pokpa aduda aina thamjani di aikoi smart city di haba tau thora kadana pam badana tau khatpa pami tai masam tau thora kadana luje da ba tau thokpa haibadi yum ya wang sare yum di mapa da tari ba potu di yum gi madi yum phajabdi wa ham thok tari no masih masih ni aku punya ama lain apa macam ini. Apa sih aman amu? Aku ni aina pot aman lain belai. Lain pot si aina pami pot tu aina pami pot dukan tu le. Ai parking macam mayang thang tu lambi tu apa thang tu le.
ꯇꯨꯡꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯨ ꯀꯔꯝꯍꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯒꯥꯔꯤꯗꯤ ꯃꯃꯜ ꯑꯇꯥꯡꯕ ꯇꯣꯡꯕ ꯄꯣꯠꯇꯨ ꯗꯨꯀꯥꯟꯒꯤ ꯃꯄꯥꯟꯗ ꯊꯝꯖꯤꯟꯕ ꯇꯨꯡꯂꯣꯝꯗꯅ ꯍꯣꯔꯣꯟ ꯈꯣꯡꯅꯕ ꯃꯊꯟꯗ ꯇꯥꯕꯤꯕ ꯅꯠꯇꯕ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯔꯒ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯕ ꯇꯥꯔꯗꯤ ꯈꯨꯟꯅꯥꯏꯁꯤ ꯀꯔꯝꯕ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯀꯗꯒꯦ ꯑꯗꯨꯒ ꯆꯥꯎꯈꯠꯄꯗꯤ ꯄꯥꯝꯃꯤ ꯆꯥꯎꯈꯠꯄꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯛꯇꯤ ꯌꯥꯝꯅ ꯄꯥꯜꯂꯤ ꯍꯛꯇꯤ ꯉꯥꯛꯇꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯔꯝꯅꯕ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯈꯣꯡꯕꯟ ꯑꯇꯣꯝ ꯂꯩꯔꯛꯇꯒꯤ ꯃꯔꯨꯞ ꯔꯟꯖꯤꯠ ꯑꯣꯖꯥ ꯃꯔꯨꯞ ꯔꯟꯖꯤꯠꯀꯤ ꯋꯥꯐꯝꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯇꯥꯛꯄꯤꯕꯅꯤ ꯃꯁ꯭ꯋꯥꯏꯁꯤꯗ ꯑꯣꯖꯥꯒꯤꯁꯨ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯍꯥꯏꯕꯁꯤꯗ ꯀꯝꯄꯣꯅꯦꯟ ꯑꯅꯤ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯗ ꯁꯤꯇꯤꯗꯨꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯗꯨꯒ ꯑꯗꯨꯅ ꯃꯤꯁꯤꯡꯁꯨ ꯁ꯭ꯃꯥꯔꯠ ꯑꯣꯏꯗ꯭ꯔꯒꯗꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯃꯌꯥꯝꯁꯤ ꯐꯅꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯒꯤ ꯀꯣꯟꯁꯦꯞꯁꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯁꯤꯁꯇꯦꯝꯗꯨ ꯁ꯭ꯃꯥꯔꯠ ꯑꯣꯏꯍꯟꯕ ꯑꯃ ꯆꯪꯉꯤ ꯁꯤꯁꯇꯦꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯂꯝꯕꯤ ꯊꯣꯡꯗꯨ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯆꯠꯄ ꯌꯥꯅꯕ ꯁ꯭ꯃꯥꯔꯠ ꯄꯥꯔꯀꯤꯡ ꯖꯒꯥ ꯊꯝꯕ ꯑꯗꯒꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯟꯅ ꯄꯥꯔꯛ ꯇꯧꯕꯗ ꯐꯖꯅ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯄꯥꯔꯀꯤꯡꯗꯨ ꯇꯧꯍꯟꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯤ ꯃꯌꯥꯝꯁꯦ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯀꯝꯄꯣꯅꯦꯟ ꯈꯔꯗꯗꯤ ꯌꯥꯝꯅ ꯌꯥꯡꯁꯤꯟꯕ ꯃꯥꯜꯂꯒ ꯃꯄꯨꯡ ꯑꯣꯏꯕ ꯀꯝꯄꯣꯅꯦꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯄ ꯃꯥꯟꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯃꯄꯨꯡ ꯑꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯀꯝꯄꯣꯅꯦꯟꯁꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥꯒꯤ ꯑꯣꯏꯕ ꯀꯣꯟꯁꯦꯞ ꯌꯥꯎꯕ ꯃꯌꯥꯝ ꯑꯃꯗꯤ ꯌꯥꯝ ꯊꯨꯅ ꯁꯠ ꯇꯧꯈꯤꯕ ꯑꯗꯨꯒ मधु तौखरे हाइद्रसु मधुगी मेंटेनेंसु अखोई उदम नते स्मार्ट सिटी की सरुक अमा ओइना अखोई लोइनमक अखोई ट्रैफिक की केनोसिमा लोइ हापे ट्रैफिक लाइट नेना दोदुबु ट्रैफिक लाइट से फजना चलाइरिबा हाइबदी अदुम उदबा परang ना नखोई संगा एक्सप्रेस ता फन पेज याउगिदुना ट्रैफिक लाइट अमगी तौगदो मथौ फजना तौदबा अदुना मरम ओइरगा अखोई प्रजा मैम हेरेसमेंट फंग मैम याउदब नते अदुगा अतौब मफम खरदसु अदुम स्मार्ट ओइदब प्रजाना अदुम ट्रैफिक लाइट थुगाइरगा थौबा सिजो कोइ थेंगदब नते ट्रैफिक लाइट मथौ फजना तौदब एरियासु लैनी मथौ फजना तौब एरियासु लैनी तौब एरियादना स्मार्ट ओइदब पीपल मैम अमना ट्रैफिक थुगाइर थौबा कोइ उरी अदुना अनिमक्सी अखोई एड्रेस ओम चंगी मतम खरा चंग हिनी खुदकते हेक्का मयामसी लेनो स्मार्ट ओयो हबे यारोय तबुदबु मतमदु करबा इंदोकना सरकार न सिनगी हबदुनी अदुना सरकार की साइट तगी सरकार की ऑफिशियल साइट तगी स्मार्ट सिटी म पिथोकदा सिंसियरली मदुगी स्मार्ट तो ओइननबा अखोई कैनो मेंटेन तौरिबा ट्रैफिक लाइट मेंटेन तौरिबा लंबी थोंग मेंटेन तौरिबा कुदुकुदा म स्मार्ट ओइ याबजा नते अदुगा लैरिबा अखोगी सीसीटीवी कैमरा मैम मसी मैम सिन मरम ओइरगा कनाना रूल थुगाइरी हेबका से माना ngasi फाबा ngमौदगसु थाइना आइना यूएस दा अखोगी अंगांग अमा थेंगनै माना मार्क मैतेनी ट्रैफिक लाइट थुगाइरगा कन्ना मासे मी कामता लाक्तेना इहांग हांगेदना मादी ट्रैफिक लाइट थुगाइर थौरुबा नुइ मरीनीगी मतुंगदा अखोगी मयुमदा चिठी लाय हाय माकी गाड़ी की फोटो मरी मक्तु यावरगा सुमाय तौदना हाइबा नुमिसिगी पुंफम असुक्ता नंगना रेड लाइट लेना नंगी गाड़ी सी अदुम क्रॉसिंग तवी अदुना नंग हाइबा कोर्ट सिदा लागा फाइन असुक थिरु लावैदना मसे यूएस की वाशिंगटन डीसी दा थोपा तौदोमे अदुय तौदना ngasi मणिपुर की इम्फाल से स्मार्ट ओहेनगे हाइबा तारगदी अखोई कैनोगी खक नते अखोगी गाड़ी नंबर रोई लेरे स्टेट की होजिक डिजिटल रोई तौरबनी एड्रेस लेरबनी अदु ओइबा तारगदी पालिबा सीसीटीवी कैमरा मयाम असिगी फुटेज मयाम अदुदा
ꯀꯅꯥꯅ ꯀꯔꯤ ꯊꯨꯒꯥꯏꯔꯤ ꯍꯥꯏꯕꯁꯦ ꯍꯦꯛ ꯃꯗꯨꯒꯤ ꯐꯨꯇꯦꯖꯗꯨ ꯐꯪꯕꯒ ꯃꯥꯒꯤ ꯒꯥꯔꯤ ꯅꯝꯕꯔꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯀꯗꯥꯏꯗ ꯂꯩꯕ ꯒꯥꯔꯤꯅꯣ ꯀꯗꯥꯏ ꯌꯨꯝꯅꯣꯗꯨꯗ ꯃꯌꯨꯝꯗꯨꯗ ꯅꯪ ꯍꯌꯦꯡ ꯐꯥꯏꯟ ꯂꯨꯄꯥ 1,000 ꯊꯤꯔꯨ ꯂꯥꯎꯑꯣꯅ ꯅꯣꯇꯤꯁ ꯑꯃ ꯊꯥꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯃꯊꯪ ꯂꯝꯕꯤ ꯊꯣꯛꯄ ꯃꯇꯝꯗ ꯔꯦꯗ ꯂꯥꯏꯠ ꯊꯨꯒꯥꯏꯔꯒ ꯀꯩꯁꯨ ꯊꯣꯛꯑꯣꯏ ꯑꯗꯨꯅ ꯁꯤꯁꯇꯦꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯐꯖꯅ ꯊꯝꯕ ꯆꯪꯉꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯤ ꯍꯧꯖꯤꯛꯁꯤ ꯗꯤꯖꯤꯇꯦꯜ ꯉꯥꯛꯇꯅꯤ ꯗꯤꯖꯤꯇꯦꯜꯁꯤꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯁꯦ ꯗꯤꯖꯤꯇꯦꯜꯂꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯗꯕ ꯑꯩꯈꯣꯏ ꯈꯔ ꯈꯔꯗꯤ ꯂꯣꯏ ꯈꯪꯕ ꯑꯩꯈꯣꯏꯁꯨꯅꯤ ꯈꯔ ꯈꯔꯗꯤ ꯂꯣꯏ ꯈꯪꯉꯁꯨ ꯃꯄꯨꯡ ꯌꯧꯅ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯖꯅꯨꯔꯝꯒꯤ ꯒꯥꯔꯤ ꯊꯥꯔꯛꯄ ꯃꯄꯥꯟꯗꯒꯤ ꯊꯥꯔꯛꯄ ꯒꯥꯔꯤ ꯖꯅꯨꯔꯝꯒꯤ ꯃꯗꯨꯗ ꯃꯄꯥꯟ ꯂꯝꯗ ꯆꯦꯜꯂꯝꯕꯒꯤ ꯇꯥꯎꯟ ꯑꯗꯨꯗꯒꯤꯅ ꯚꯥꯌꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯅ ꯁꯦꯝꯕ ꯕꯣꯔꯗꯇꯨꯐꯥꯎꯗ ꯁꯦꯝꯇꯣꯛꯄ ꯍꯩꯇꯕꯒꯤ ꯃꯅꯤꯄꯨꯔꯗ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯃꯅꯤꯄꯨꯔꯒꯤ ꯖꯅꯨꯔꯝꯒꯤ ꯄꯤꯔꯛꯏꯕ ꯕꯁ 11-19 MSRTCꯒꯤ ꯍꯥꯟꯅꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇꯨꯗ ꯄꯠꯇꯅ ꯇꯥ ꯂꯩꯔꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯥꯗꯣꯔꯛꯄꯅꯤ ꯑꯗꯨꯅ ꯄꯤꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯦ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯒꯤ ꯕꯁꯇꯒꯤ ꯍꯧꯔꯒ CCTV ꯀꯦꯃꯦꯔꯥꯗꯒꯤ ꯍꯧꯔꯒ ꯑꯗꯒꯤ ꯅꯪꯒꯤ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠꯇꯒꯤ ꯑꯣꯏꯔꯒ ꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯀꯝꯄꯣꯅꯦꯟ ꯃꯌꯥꯝ ꯑꯗꯒꯤ ꯋꯥꯏꯐꯥꯏ ꯄꯤꯅꯤ ꯍꯥꯏꯔꯤꯕ ꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜꯂꯤ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯇꯤꯝ ꯑꯃꯅ ꯃꯁꯤ ꯆꯂꯥꯏꯕ ꯑꯃ ꯆꯪꯉꯦꯕ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯊꯤꯒꯥꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯛꯁꯦꯁ ꯑꯝꯇ ꯑꯣꯏꯔꯣꯏꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯗꯤ ꯍꯥꯏꯔꯒ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯈꯔ ꯑꯣꯏꯕ ꯃꯣꯜ ꯔꯣꯗ ꯁꯦꯝꯕꯒꯤ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯑꯗꯒꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯒꯤꯅꯦꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯃꯈꯥꯗ ꯀ꯭ꯔꯣꯁ ꯇꯧꯗꯅꯕ ꯍꯥꯏꯅ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯊꯝꯃꯦ ꯊꯝꯕꯁꯤꯗ ꯑꯃꯨꯛꯁꯨ ꯑꯁꯣꯟ ꯑꯅꯥꯒꯤꯅꯦꯅ ꯂꯤꯐ ꯍꯥꯞꯄꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯨ ꯊꯝꯃꯤ ꯑꯩꯈꯣꯏ ꯑꯣꯚꯔꯕ꯭ꯔꯤꯖꯁꯤꯗ ꯂꯤꯐꯇꯨ ꯉꯁꯤ ꯐꯥꯎꯕ ꯍꯥꯡꯂꯒ ꯁꯤꯖꯤꯟꯅꯕꯒꯤ ꯃꯃꯤꯗꯤ ꯇꯥꯗ꯭ꯔꯤ ꯑꯗꯨꯒ ꯀ꯭ꯋꯥ ꯆꯥꯕ ꯀꯥꯡꯕꯨꯅ ꯁꯤꯖꯤꯜꯂꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯤꯡ ꯉꯥꯡꯕꯒꯤꯗꯤ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯂꯥꯛꯏꯕ ꯄꯣꯠꯇꯤ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯁꯦꯛꯇꯔ ꯃꯌꯥꯝ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯀꯗꯧꯅꯤ ꯑꯗꯨꯒ ꯀꯣꯂꯔꯅ ꯊꯝꯈꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯃꯩ ꯊꯥꯕꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯗꯨꯗ ꯆꯠꯅꯅꯕ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗ ꯐꯥꯎꯗ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯑꯃ ꯆꯪꯉꯦꯕ ꯃꯌꯨꯝꯗ ꯃꯥꯒꯤ ꯄ꯭ꯂꯥꯁꯇꯤꯛꯇꯨ ꯃꯥꯒꯤ ꯍꯤꯡꯒꯣꯜꯗꯨ ꯊꯥꯕ ꯃꯇꯝꯗ ꯃꯅꯝꯗꯨꯗꯤ ꯃꯥꯒꯤ ꯍꯤꯡꯒꯣꯜꯗꯨꯗ ꯑꯗꯨꯝ ꯂꯩꯔꯣꯏ ꯄꯥꯏꯊꯣꯔꯒ ꯃꯤꯉꯣꯟꯗ ꯁꯝ ꯃꯅꯝ ꯈꯔꯗꯤ ꯀꯥꯔꯁꯤꯅꯣꯖꯤꯛ ꯑꯣꯏ ꯍꯥꯏ ꯀꯦꯟꯁꯔ ꯆꯦꯜꯂꯤ ꯍꯥꯏ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤ IMCꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛꯇꯨ ꯃꯩ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯌꯥꯔꯤꯈꯩ ꯄ꯭ꯂꯥꯁꯇꯤꯛ ꯑꯁꯦ ꯌꯥꯝ ꯄꯤꯛꯅ ꯑꯗꯨꯝ ꯇꯥꯁꯟꯕ ꯌꯥꯕꯅꯦ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯃꯌꯥꯝ ꯑꯃ ꯆꯟꯕꯅꯤ ꯆꯟꯗ꯭ꯔꯗꯤ ꯈꯤꯇꯪ ꯁ꯭ꯃꯥꯔꯠ ꯑꯣꯏꯔꯗꯤ ꯃꯇꯝ ꯉꯥꯏꯍꯥꯛꯇꯪ ꯀꯥꯏꯊꯣꯛꯑꯒ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯑꯃꯗ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ 50-90 ꯑꯗꯨꯝ ꯅꯝꯁꯤꯟꯕ ꯌꯥꯕꯅꯤ ꯑꯗꯨ ꯅꯝꯁꯤꯟꯈꯤ ꯇꯥꯔꯒꯗꯤ ꯄꯤꯛꯀꯅꯤ ꯍꯣꯔꯦꯟ ꯀꯩꯅꯣ ꯂꯥꯛꯀꯥꯟꯗ ꯄꯤꯕꯤꯈ ꯂꯣꯏꯔꯦ ꯀꯅꯥꯒꯨꯝꯕ ꯄ꯭ꯂꯥꯁꯇꯤꯛꯇꯨ ꯔꯤꯁꯥꯏꯀꯜ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯌꯣꯜꯂꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯐꯝꯅꯕ ꯁꯤꯠ ꯌꯣꯜꯂꯤ ꯃꯌꯥꯝꯁꯦ ꯔꯤꯁꯥꯏꯀꯜ ꯄ꯭ꯂꯥꯁꯇꯤꯛꯇꯒꯤꯅꯤ ꯔꯤꯁꯥꯏꯀꯜ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯒꯤ ꯀꯜꯂꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯃꯗꯨꯒꯤ ꯏꯐꯦꯛꯇꯤ ꯀꯜꯂꯤ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯑꯃ ꯆꯪꯉꯤ ꯁꯔꯀꯥꯔꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯄꯤꯅꯕ ꯍꯣꯠꯅꯕꯤꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯩꯈꯣꯏꯁꯨ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯍꯤꯡꯕ ꯑꯃꯗꯤ ꯆꯪꯉꯦꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ngasi oja matam sulu loirabanina ngasi ki khangminasi pau hariba thauramasi matang asida tension jare ngasi ki thauramasi online guest oina lengsin bekibo oja yumnam Rupachandra chief editor Impact TV oja bo amukanna thagachari loina ngasi ki thauramasi telephone tawbiraktuna saruk yabirakhiba amadi thauramasi bu tabikhiba loina YouTube live streaming ki kutang da mieng tabikhiba